All Manipur Working Journalists Union Amju Nasinduna Paugilamda Lady Ningol Oibi Singi Ningol Chakouba ki thoram amangasi Major Khunda Laiba Manipur Press Club ta Pangthoknakkhre thoram aduda Amju ki President Asem Bhakta Secretary Nauba Khwairakpam Standing Committee ki Member Singh EGM ki President Khogendra Komdram Secretary Rupachandra Yumnam Senior Journalist RK Nimaina Chingba Singh Sarukya ki Thoram aduda Amjugi President Asem Bhaktana Haikibada Chahi asidagi hauna pangthokliba journalist nupi singi Ningol Chakouba asida lakpiriba sing harauba nungaiba faui nupi oibi journalist singshu Amjugi imung asigi achauba thaudang lauribani mathang chahi dasu masidagi hena sinbangamba oijege haiki Loinana handak nupa journalist singi external tour asi mai pakna pangthoklaba matung masidagi tadana nupi journalist singisu sinnana ba thaurang tauri haina fongdoke amju na sinba Ningol Chakouba gi thauram asigi saruk ama oina paumi nupi singda Directorate of Handlooms gi maikeidagi maitei fanek pauna bazar laiba jagan rathor gi maikeidagi iyong gi fi gi achamba khudol tamki Tauramadagi Saruk ama oina Ningol Singi lucky draw ama Pangthokhi Manipur-Gi machin tumkhalakliba child artist Weni Thangzamna nupi journalist singi maraktagi laibak phabi nupi manga lucky draw otki lucky draw aduda ahanba anisuba amadi consolation prize ahum thamduna draw otki ahanba mana oina wahengbam laikai da laiba ima panthoibi jewelry na sponsor tauba sanasan ama Impact TV gi sub editor Joysri Salam na funky Ani Subamana Oina Segarot, Thauda Babuk Laikai Laiba, Lairen Jewelry na sponsor Tauba, Sankaigi Sana Kudop Ama, Sangai Express ki Associate Editor Indira Nongmai Temna Funky Amadi, Consolation Prize Oina Kaisampat, Konjeng Hazari Laikai Laiba, Mazo Hapna sponsor Tauba, Rice Cooker Ahum Matang Sitna, SKTV ki Editor Amadi, Amjugi Publicity Secretary, Jaya Lakshmi Thangjam, SKTV ki Anchor, Olivia Jennifer Takelambam Amadi Kangla Paugi journalist Santi Salamna Piki